Ngasigi miteng tabiriba mayam pumnamakpu Amalgam Bishwa hairiba channel asida taramna okchari aigi ming Ngangom Bishwa Jyoti aduga Amalgam gi instructor ama oina Manipuri classical dance matau karamna aikoina class ta practice tawri haibadi karam haina isana isabu warm up tawjadani haiba adu step by step mayam gi mafam da aikoi ngasi kudol tamjage video asigi pandam di maru oina class yawningba adubulam lapna leiba maramna class asida hakthengna na yawbagi khudong chaba watpa next ta naknadi leibiba adubu atopa thabak kaya chinba vg schedule na maram oiraga class asida yawba ngamdaba amadi maru oina hairabada class yawramba adubu oikhiba pandemic covid-19 gi situation asina class continue tawba ngamkidraba students loinana tamningba khangningba gi interest leibiba mayam gi tamakta maru oina video asi semjabani yamna khang heire haiduna semjabadi nachade tamjaruba haijaruba knowledge khara adu mayam gi mafamda share tawjabani soi khilan khiba kaya yawruba su mayam na ngakpigani hojik practice session meeting taminarasi ahanbada maitai jagoi sananabagi phirep ki matangda haiba taragati maitai jagoi saba matamda ekhoi gi phibam phirep asi mahausa gi leijariba ekhoi gi posture phibam asi kaya thukaidana adumak sagani aduga khongi phireptana khongning lomda khudon ani lapna hangani aduga khongdon lomdana isa isagi hui ama masi lapna lepkani aduga hakchang gi phibamda yanglen koloi yang tingna adumak sagani aduga jagoi saba matamda phai namgani phai namba matamda phai khakta namgani hakchang kontharoi yanglen adumak tingna laigani haiba phibam asi ekhoi maitei jagoi sanana bagi phibam posture phirep aduni hojik ekhoi khongi practice matam karamna tawi haiba du yengminarasi ahanba sajel yet oi yet oi aduga oiromdagi amukka hana adum hawni oina thingani oi yet oi yet na hanna thingani yet na hanna thinba horakpa sidi mayam nakna muk yeng taminarasi yet oi yet oi yet oi yet ahanba sajel mayam matang asida tension jarage aduga makha tarakpa sajel sing adu mathangi video da muk yeng taminarasi thagachari